ngarang numidang wairam Bisnupur district ki manung chanba Laimaton ching manakta NSN IM gi cadre singa Bisnupur police commando ga khutthokna kraba matungda makha tana ngasi ayuksu hawdok thopam gi akoiba mafam singda Bisnupur police commando amadi kumapan suba Assam Rifles ki combined team na paksana thibum gi tabak sathakrai police gi fangba paw gi matungina ngarang khutthokna ba aduda cadre ani asopan nangkiba amadi cadre ahum amana nanthok tuna sen kiba adugi khongol liduna operation adu sathakibani adubu hojik fawbgi oinadi makha taba mifami pundi yaudri haina pawsina hairi ngarang pangthokiba marki mikhalda site AC gi oina polling station taruk report tahonabagi apamba ACS da INC gi merep mikhal thengnariba Dr Lamtin Thang hokipna phongdoraklei ngarang election loireba matungda candidate ke unaba amada phongdorakpada ACS gi polling station 51/53 Tingkai Khulen 51/4 Mayang Khangkuno 51/33 Lailon Wi-Fi 51/50 Khoken 51/5 T Khulen A amadi 51/6 T Khulen B hariba polling station sing asida BJP na undemocratic oiba mongda vote hadhan ki hairi isa gi business tawbada atopagi khanba ngamdrabadi aikoi gi khunai asi yamna ningba kainingai oiri Manipur University dagi Catholic School taba lambi asida amot akai khundok pasina leibak asigi maithia le haina langthabal asigi MLA Karam Shyamna nunangba phongdokrai wafam asing asi kha naurem laikai sakot khongthang club CKC amadi liwa naurem laikai Human Development Association huda anina sinduna sathakiba nomagi oiba social service camp da saruk yaraduna phongdokhibani lamlai asigi manung chanba sekta awang laikai da home isolation tawduna leiriba imung taret amadi pungdong makha laikai da health worker ama COVID-19 positive oibedugi containment zone lauthokraba imung anida BJP State Council member KH Ibom Sana chana thanba yauna tangai fadana changba polam sing yenthokre COVID-19 laina na hauji fawbada malem gi oina sian kiba masing lak 32 lising yankai ga chuhum marifumato yaukre laina asina soon kiba apun masing crore mari lak Mariputrani pan lising kunitoy ga chahum kunitoy yaukre masigi manungda miyoi crore ahum lak kuntaret lising marifutaruka chahum kuntra tareti laina asidagi fagalaktuna discharge taukre India gi oinasu laina asina sihan kiba masing lak ama lising kuntaruka chamaga kumatoi shukre Manipur dasu haujuk fawuda miyoi chamaga marifutra mari laina asidagi laikidre Myanmar gi multi-party general election gi vote hadanaba ngase yupung taruk gi haukrai general election asida voter million kuntra trena vote hadana gani masina National League for Democracy NLD gi oinadi hojik setnariba lebak asigi constitution gi makhada anisuba general election oigadori Democrat Joe Biden na USA gi presidential election da Republican Miref hanagi president Donald Trump maithiba piduna USA gi niputaruk suba president oiragani Mikhalishida Joe Biden na electoral vote chaniga marifutra fangki aduga Donald Trump na electoral vote chaniga taramapan fangki masigalone na president elect Biden gi khongloi oiribi California gi senator Kamala Harris na vice president oiragani